ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯕꯅ ꯅꯣꯡꯊꯣꯟꯕ ꯑꯣꯏꯔꯛꯈꯤꯕ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯏꯔꯕ, ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯄꯗꯤ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯊꯔꯛꯄꯅ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗꯤ ꯃꯊꯟꯇ ꯂꯝꯍꯥꯡ ꯑꯃꯗ ꯆꯠꯂꯒ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯕꯣꯏꯔꯦ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯅ ꯌꯥꯝꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯁꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖ ꯄꯤꯊꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯀꯧꯕ ꯂꯥꯏꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ꯫ ꯇꯥꯏꯕꯪꯁꯤꯗ ꯑꯃꯨꯛ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯕꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯏꯆꯥ ꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯅ ꯀꯅꯥꯅ ꯊꯥꯛꯄꯤꯍꯧꯕ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯊꯔꯛꯇꯨꯅ ꯄꯥꯟꯖꯤ ꯑꯃꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯒꯦ, ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯗꯨꯅ ꯂꯩꯔꯗ꯭ꯔꯥ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯜꯂꯛꯂꯕꯣꯏꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯃꯄꯣꯛ ꯏꯕ ꯀꯨꯊꯤ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯅꯤꯡꯊꯧꯒꯤ ꯄꯥꯟꯖꯤ ꯑꯃꯗ ꯌꯦꯡꯍꯜꯂꯨꯔꯦ꯫ ꯄꯥꯟꯖꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯅꯨꯡꯁꯤꯔꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯕꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯣꯝꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯑꯉꯛꯄꯅꯤꯀꯣ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯗꯧꯔꯤ꯫ ꯊꯥꯖꯕꯤꯌꯨ, ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯆꯞ ꯍꯦꯛ ꯆꯥꯕꯗ ꯅꯤꯡꯊꯧꯒ ꯆꯞ ꯃꯥꯟꯅꯅ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯒꯅꯤ." ꯄꯥꯟꯖꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯐꯤ ꯐ꯭ꯔꯪ ꯀꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯄꯥꯟꯖꯤ ꯃꯆꯥ, ꯅꯪ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕ꯭ꯔꯥ? ꯀꯔꯤꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕꯅꯣ? ꯅꯪ ꯉꯁꯤ ꯂꯣꯏꯊꯣꯛꯎꯔꯥ?" ꯃꯗꯨ ꯇꯥꯕꯗ ꯄꯥꯟꯖꯤꯅ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯑꯦ ꯁꯥꯎꯕꯤꯈꯤꯅꯨ, ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ, ꯂꯥꯏꯔꯤꯛꯅ ꯍꯥꯏꯕꯅꯤ, ꯋꯥꯔꯧꯕꯤꯈꯤꯅꯨ, ꯍꯌꯦꯡꯗꯨ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡꯕꯤꯈꯣ." ꯄꯥꯟꯖꯤꯒꯤ ꯋꯥ ꯇꯥꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯁꯥꯎꯕ ꯈꯔ ꯍꯟꯊꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯗꯤ ꯌꯦꯡꯂꯒꯦ꯫ ꯁꯣꯏꯔꯕꯗꯤ ꯄꯥꯟꯖꯤ ꯅꯍꯥꯛ ꯅꯊ꯭ꯋꯥꯏꯗꯤ ꯃꯥꯡꯕ ꯇꯥꯔꯦꯗꯣ." ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯁꯨꯛ ꯁꯨꯛꯊꯅ ꯍꯜꯂꯛꯂꯒ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕ ꯏꯕꯨꯙꯧ, ꯅꯅꯥꯏ ꯑꯩ ꯍꯌꯦꯡꯗꯤ ꯃꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯆꯔꯝꯂꯦ꯫ ꯃꯤ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯅꯥꯏꯕꯨ ꯂꯧꯁꯟꯕꯤꯔꯧꯒꯕ." ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯂꯥꯏꯒꯤ ꯊꯧꯖꯥꯜ ꯌꯦꯡꯂꯒꯦ, ꯄꯥꯈꯪꯕꯗꯤ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯗ ꯆꯠꯂꯒ ꯑꯁꯤ ꯑꯆꯪ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯇꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧꯗꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯂꯥꯏꯔꯕꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯒ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯐꯝꯅ ꯐꯝꯅ ꯃꯥꯅ ꯈꯜꯂꯤ, ꯀꯔꯝꯅꯣ ꯅꯨꯃꯤꯠꯇꯤ ꯌꯨꯡꯁꯤꯜꯂꯛꯂꯦ, ꯄꯥꯟꯖꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯕ ꯄꯨꯡꯐꯝꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯈꯟꯅ ꯈꯟꯅ ꯃꯄꯨꯛꯅꯤꯡꯗꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯦ, ꯆꯔꯥꯡꯅꯩ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯥꯟꯖꯤꯗꯨ ꯍꯥꯠꯇꯨꯅ ꯑꯊꯤꯕ ꯃꯤꯡꯆꯠ ꯐꯪꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩ? ꯃꯥꯗꯤ ꯏꯆꯝ ꯆꯝꯖꯕꯅꯤ, ꯀꯨꯊꯤꯗ ꯌꯥꯎꯕ ꯑꯗꯨꯇ ꯍꯥꯏꯖꯕꯅꯤ, ꯃꯥꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯇ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯐꯨꯔꯝꯂꯒ ꯏꯔꯥꯜꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯖꯔꯒꯦ, ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯆꯈ꯭ꯔꯁꯅꯨ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯃꯥꯅ ꯐꯝꯂꯝꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯡꯕꯟꯗ ꯐꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯨꯕꯥꯗ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯈꯨꯠꯇꯨꯝꯅ ꯀꯟꯅ ꯁꯨꯈꯤꯕꯣꯏꯔꯦ꯫ ꯈꯨꯠꯇꯨꯝꯅ ꯁꯨꯕꯒꯤ ꯆꯩꯅꯥꯈꯣꯟꯅ ꯅꯤꯡꯊꯧꯗꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯨꯛꯊꯔꯛꯄꯗ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯌꯦꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯕꯣꯞ ꯂꯥꯎꯅ ꯍꯦꯛ ꯇꯥꯕꯣꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯎꯕꯗ ꯃꯅꯥꯏꯁꯤꯡꯗꯨꯅ, "ꯑꯦ ꯀꯔꯤꯅꯣ, ꯐꯥꯎ ꯐꯥꯎ, ꯅꯨꯄꯥ ꯑꯁꯤ ꯐꯥꯎ" ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ
ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯃꯌꯥꯝꯅ "ꯍꯥꯏ ꯅꯨꯄꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯕꯨ ꯆꯦꯟꯁꯤꯜꯂꯒ ꯈꯨꯠꯇꯨꯝꯅ ꯁꯨꯔꯤꯕꯕꯣ? ꯅꯪ ꯍꯧꯖꯤꯛ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦꯗꯣ"꯫ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯂꯧꯁꯤꯡꯒ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯨꯃꯤꯟꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕ ꯏꯕꯨꯙꯧꯅ ꯃꯅꯥꯏ ꯂꯥꯏꯔꯕꯕꯨ ꯊꯧꯖꯥꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯀꯣꯛꯊꯣꯜ ꯃꯔꯛꯇ ꯂꯤꯟ ꯑꯃ ꯃꯀꯣꯛ ꯈꯖꯤꯛꯇꯪ ꯊꯤꯡꯒꯠꯂꯗꯨꯅ ꯂꯩꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯎꯍꯜꯂꯕꯣꯏꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯏ ꯃꯁꯦꯜ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ꯫ "ꯑꯦ, ꯂꯤꯟ ꯑꯃ ꯅꯤꯡꯊꯧꯒꯤ ꯀꯣꯛꯊꯣꯜ ꯃꯔꯛꯇ ꯂꯩꯔꯤ! ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯏꯅꯤꯡꯊꯧ ꯌꯥꯏꯕꯤ ꯃꯥꯡꯂꯝꯒꯅꯤꯗ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯏꯁꯥ, ꯉꯥꯏꯈꯣ, ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯄꯨꯔꯛꯎ"꯫ ꯅꯨꯄꯥ ꯃꯔꯤꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯁꯅꯥꯃꯥꯡꯗ ꯄꯨꯔꯛꯂꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ, "ꯍꯥꯏ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯐꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯅꯇꯤꯛ ꯅꯒꯨꯟ ꯂꯩꯗꯨꯅ ꯇꯧꯔꯤꯕꯅꯣ?" ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯑꯉꯥꯎꯕꯒꯤ ꯊꯕꯛ ꯑꯗꯨ ꯈꯜꯂꯨꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯈꯤꯕꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯗꯅ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯃꯤꯠꯇꯨꯅ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯂꯩꯃꯥꯏ ꯃꯊꯛꯇ ꯑꯁꯨꯝ ꯌꯦꯡꯕꯗ ꯅꯤꯡꯊꯧꯒꯤ ꯀꯣꯛꯌꯦꯠ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯂꯤꯟ ꯑꯃ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯕꯨꯙꯧ ꯄꯥꯈꯪꯕꯅ ꯃꯅꯥꯏꯕꯨ ꯀꯟꯕꯤꯅꯕ ꯈꯨꯗꯛꯇ ꯂꯧꯁꯤꯡ ꯑꯃ ꯄꯤꯅꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯈꯟꯖꯥꯟꯅꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯧꯅ, "ꯅꯨꯄꯥ, ꯀꯔꯤ ꯑꯃꯠꯇ ꯍꯪꯒꯣꯏꯒꯅꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ꯫ ꯅꯪꯅ ꯑꯩꯕꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯣꯠꯆꯤꯜꯂꯛꯂꯒ ꯈꯖꯥꯏꯗ ꯈꯨꯠꯇꯨꯝꯅ ꯁꯨꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯔꯛꯄꯗ ꯃꯕꯨꯙꯧꯒꯤ ꯊꯧꯖꯥꯜꯅ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯊꯧꯅꯥ ꯐꯅ ꯈꯨꯝꯖꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯇꯥꯗꯨꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯐꯝꯖꯔꯤꯉꯩꯗ ꯅꯤꯡꯊꯧꯒꯤ ꯀꯣꯛꯊꯣꯟꯗ ꯂꯤꯟ ꯑꯃ ꯂꯩꯕ ꯎꯔꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯁꯤꯟꯖꯔꯛꯂꯒ ꯂꯤꯟ ꯇꯥꯟꯊꯣꯛꯀꯦ ꯇꯧꯕꯗ ꯄꯥꯈꯠꯃꯟꯗꯨꯅ ꯈꯨꯠꯇꯨꯝꯅ ꯈꯖꯥꯏꯗ ꯈꯟꯖꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯅꯥꯏꯒꯤ ꯏꯔꯥꯜ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯄꯨꯡꯄꯦꯟ ꯄꯦꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯦꯜ ꯃꯌꯥꯝꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯁꯤꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯀꯣꯛꯌꯦꯠꯇ ꯂꯩꯕ ꯂꯤꯟꯗꯨ ꯎꯗꯦ꯫ ꯃꯁꯛ ꯃꯁꯣꯜ ꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯜꯂꯔꯦ꯫ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯍꯥꯛꯄꯨ ꯅꯣꯡꯊꯣꯟꯐꯝ ꯀꯥꯍꯜꯂꯒꯅꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯥ ꯃꯊꯨꯝ, ꯄꯖꯦꯡ ꯐꯤꯔꯥꯜ ꯄꯤꯌꯨ, ꯈꯥꯃꯦꯟ ꯆꯠꯄ ꯁꯦꯠꯍꯜꯂꯨ, ꯈꯨꯖꯤ ꯇꯥꯜ ꯁꯤꯍꯜꯂꯨ, ꯌꯦꯠꯊꯥꯡ ꯑꯣꯏꯊꯥꯡ ꯌꯥꯜꯍꯜꯂꯨ, ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯆꯥꯛ ꯁꯅꯥ ꯂꯨꯄꯥ ꯁꯒꯣꯜ ꯁꯥꯃꯨ ꯉꯝꯅ ꯄꯤꯈꯣ, ꯑꯀꯥꯕꯗ ꯁꯒꯣꯜ ꯇꯣꯡꯍꯜꯂꯨ, ꯑꯀꯨꯝꯕꯗ ꯗꯣꯂꯥꯏ ꯇꯣꯡꯍꯜꯂꯨ"꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯂꯥꯏꯔꯕꯒꯤ ꯃꯈꯨꯠ ꯄꯨꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯦ꯫ ꯈꯥꯃꯦꯟ ꯆꯠꯄ, ꯈꯨꯖꯤ ꯇꯥꯜ ꯁꯦꯠꯍꯜ ꯁꯤꯍꯜꯂꯦ꯫ ꯁꯅꯥ ꯂꯨꯄꯥ, ꯄꯖꯦꯡ ꯐꯤꯔꯥꯜ, ꯐꯧ ꯆꯦꯡ, ꯁꯒꯣꯜ ꯁꯥꯃꯨꯅꯆꯤꯡꯕ ꯄꯤꯗꯨꯅ ꯄꯨꯡ ꯁꯦꯜ ꯄꯦꯔꯦ ꯄꯦꯅꯥ ꯈꯣꯡꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯂꯤ꯫ ꯂꯝꯕꯤꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯃꯀꯩ ꯐꯠꯇꯕ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯗꯨꯅ ꯁꯟꯅ ꯁꯪꯒꯣꯜ ꯊꯟ, ꯆꯦꯡꯅ ꯆꯦꯡꯒꯩ, ꯐꯧꯅ ꯐꯧꯒꯩ, ꯁꯤꯡꯅ ꯁꯤꯡꯒꯩ ꯊꯟꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯅꯣꯡꯊꯣꯟꯕ ꯑꯣꯏꯗꯨꯅ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯕꯣꯏꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯊꯣꯟꯕꯒ ꯑꯣꯏꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯄꯁꯤ ꯎꯕꯗ ꯂꯥꯏꯔꯕꯁꯤꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯑꯃꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯕꯣꯏꯔꯦ, "ꯇꯥꯕꯤꯔꯤꯕꯔꯥ ꯅꯨꯄꯥ? ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯃꯔꯨꯞ ꯂꯥꯏꯔꯕꯗꯨ ꯅꯣꯡꯊꯣꯟꯕꯒ ꯑꯣꯏꯗꯨꯅ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯃꯥꯅ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯈ꯭ꯔꯤꯕꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯨꯕꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯑꯁꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯍꯪꯅꯕ ꯆꯠꯄ ꯑꯣꯏꯅ ꯈꯔ ꯍꯪꯕꯤꯔꯨꯗꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯃꯌꯦꯡꯁꯤ"꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ, "ꯆꯨꯝꯃꯤ, ꯑꯩꯒꯤ ꯏꯇꯥꯎ ꯁꯥꯟꯅꯕ ꯃꯤꯅꯤ꯫ ꯑꯩ ꯀꯔꯤꯃꯠꯇ ꯍꯪꯒꯣꯏꯗꯦ꯫
ꯆꯠꯂꯒ ꯍꯦꯛꯇ ꯍꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯃꯇꯥꯎ ꯅꯣꯡꯊꯣꯟꯕꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯍꯪꯂꯨꯔꯦ꯫ ꯃꯇꯥꯎ ꯅꯣꯡꯊꯣꯟꯕꯗꯨꯅꯁꯨ ꯀꯔꯤꯁꯨ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯃꯥꯅ ꯅꯣꯡꯊꯣꯟꯕ ꯑꯣꯏꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯃꯀꯣꯛꯇꯒꯤ ꯃꯊꯪ ꯃꯊꯪ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯊꯣꯛꯂꯦ꯫ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯣꯏꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯕꯣꯏꯔꯦ, "ꯑꯦ ꯅꯨꯄꯤ, ꯑꯣꯟꯊꯣꯛꯅ ꯂꯥꯏꯈ꯭ꯔꯕ ꯊꯕꯛꯅꯤ꯫ ꯍꯟꯗꯛ ꯑꯩꯒꯤ ꯃꯔꯨꯞꯅ ꯅꯣꯡꯊꯣꯟꯕ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯈ꯭ꯔꯤꯕꯁꯤꯗꯤ꯫ ꯃꯥꯒꯤ ꯑꯁꯨꯝꯅꯕꯨ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯅꯤ" ꯍꯥꯏꯗꯨꯅ ꯃꯇꯥꯎꯅ ꯇꯥꯛꯂꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯦ꯫ ꯑꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯅꯔꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯆꯥꯛꯉꯟ ꯆꯥꯔꯒ ꯅꯨꯄꯥꯗꯨ ꯀꯣꯅꯨꯡꯗ ꯅꯣꯡꯊꯣꯟꯕ ꯑꯣꯏꯅꯕ ꯆꯠꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕꯗ ꯃꯇꯥꯎꯅ ꯍꯥꯏꯔꯛꯄꯒꯨꯝ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯋꯥꯐꯝ ꯈꯟꯅꯕ ꯇꯥꯟꯖꯥꯗꯨꯃꯛ ꯊꯣꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯣꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯇꯥꯔꯝꯕꯗꯒꯤ ꯅꯨꯃꯤꯠ ꯆꯞ ꯍꯦꯛ ꯌꯨꯡꯂꯛꯄ ꯇꯥꯟꯖꯥ ꯆꯥꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯇꯥꯡꯕꯜ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯆꯥꯏꯔꯨꯡꯗ ꯃꯥꯒꯤ ꯆꯥꯎꯔꯕ ꯀꯜꯂꯕ ꯈꯨꯇꯨꯝ ꯑꯗꯨꯅ ꯂꯩꯖꯕꯤ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯁꯨꯕꯕꯨ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯐꯨꯗꯨ ꯉꯥꯛꯄ ꯉꯝꯍꯧꯗꯗꯨꯅ ꯇꯥꯡꯕꯟꯗꯒꯤ ꯇꯥꯔꯛꯂꯒ ꯂꯩꯃꯥꯏꯊꯛꯇ ꯊꯔꯣ ꯊꯔꯣ ꯍꯦꯛ ꯑꯣꯟꯕꯣꯏꯔꯦ꯫ ꯑꯉꯝ ꯑꯊꯧ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯗꯒꯤ ꯐꯥꯔꯣ ꯐꯥꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯧꯒꯠꯍꯜꯂꯒ ꯇꯥꯡꯕꯟꯗ ꯐꯝꯍꯜꯂꯦ꯫ ꯃꯇꯨꯡꯗ ꯑꯉꯝꯕ ꯑꯃꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯁꯤ ꯐꯥꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯔꯤ꯫ ꯃꯥꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ? ꯁꯅꯥ ꯌꯥꯊꯪ ꯉꯥꯏꯖꯔꯤ"꯫ ꯅꯤꯡꯊꯧ ꯑꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯁꯥꯎꯗꯨꯅ ꯃꯃꯤꯠ ꯏ ꯀꯥꯕ ꯃꯈꯩ ꯉꯥꯡꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯨꯇꯨꯝꯅ ꯃꯁꯨꯔꯕ, ꯉꯁꯤꯁꯨ ꯑꯃꯅ ꯑꯃꯨꯛ ꯃꯊꯣꯝꯂꯝꯕ, ꯑꯩꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯐꯨꯐꯝ ꯑꯣꯏꯔꯦꯅꯦ꯫ ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯁꯤ ꯉꯕꯣꯡ ꯈꯥꯎꯗ ꯆꯪ ꯉꯥꯃꯤ ꯊꯦꯝꯅꯧꯍꯩ"꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯕꯗꯒꯤ ꯃꯅꯥꯏꯁꯤꯡꯅ ꯅꯣꯡꯊꯣꯟꯕ ꯑꯣꯏꯅꯤꯡꯕ ꯅꯨꯄꯥꯗꯨ ꯉꯕꯣꯡ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯥꯗꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯏꯔꯕ ꯀꯣꯛꯂꯕ ꯅꯣꯡꯊꯣꯟꯕꯗꯨꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯁꯦꯝꯕꯤꯕꯗꯤ ꯄꯥꯟꯖꯤꯗꯨꯅꯅꯤ ꯈꯟꯖꯗꯨꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯆꯥꯛ ꯀꯧꯔꯒ ꯁꯅꯥ ꯇꯥꯡꯒ ꯂꯨꯄꯥ ꯇꯥꯡꯒ ꯐꯤꯔꯣꯜ ꯐꯧ ꯆꯦꯡ ꯀꯠꯆꯗꯨꯅ ꯈꯨꯔꯨꯝꯖꯈꯤ꯫ ꯄꯥꯟꯖꯤꯁꯨ ꯄꯦꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯃꯒꯤ ꯃꯔꯥꯏꯕꯛ ꯑꯃꯗ ꯍꯦꯛ ꯑꯣꯏꯕ ꯌꯥꯗꯦ꯫ ꯅꯤꯡꯊꯧ ꯈꯨꯇꯨꯝꯅ ꯁꯨꯔꯨꯕꯗꯒꯤ ꯅꯣꯡꯊꯣꯟꯕ ꯑꯣꯏ ꯍꯥꯏꯗꯨꯅ ꯁꯨꯔꯨꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯉꯕꯣꯡ ꯈꯥꯎꯗ ꯆꯪꯗꯨꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯑꯔꯦꯝꯕꯗ ꯄꯨꯟꯁꯤ ꯃꯥꯡꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫